अहानबदा मरोइबा पाउपिजरी मिनिस्टर ना फोन तरुतुना यूथ अफेयर्स एंड स्पोर्ट्स की डायरेक्टर टी फुलेन मैती बुमतिक चाबा क्वालिफाइड ओइबा डायरेक्टर अमनी हाइबगी चप चाबा खुदम पियो हाइना केकेएल ना तक्सिनख्रे इम्फाल ईस्ट पुलिस की पांदम की मियाम का नगना चटमिनरगा मियाम की पुलिस हाइना खंगहनबा अदुनी हाइना एसपीएम प्रदीप ना फोंदोख्रे इंडिया पुंग कुनमरी नौना कोविड-19 पॉजिटिव होइबा मियोय 1953 मरी थेनख्रे मियोय 9 लेखिद्रे खुरमजरी दीपा सामुराइलाटपम पोनी न्यूज अपडेट पिजरी हौजिक पाउसनोना मुक पिजरी डायरेक्टर अमगी मखादा मिनिस्टर ना लेरिबा नत्रगा मिनिस्टर की मखादा डायरेक्टर ना लेरिब्रा मणिपुर की ओरिबा फिवम असना मथोंग खंगंद्रे मिनिस्टर मसाना फोन तौरक्तुना यूथ अफेयर्स एंड स्पोर्ट्स की डायरेक्टर टी फुलेन मैतेबु मतिक चाबा क्वालिफाइड ओइबा डायरेक्टर अमनी महाक लौथोकपगी वाफम लेते हाइना कॉल तौरपा असि लूप असदा किहन खंगहनबा वार्निंग पिरकपनी हाइना लवी डायरेक्टर असि अफवा डायरेक्टर अमनी हाइबगी चप चाबा खुदम पिगो हाइना कंगलेपाक कनबा लूप की जनरल सेक्रेटरी ngamkhai ngakpa luangna phongdokhrai wafam asing asi pongna international market laiba kangleipa kanba luf ki office ta khelo india program bo manipur da implement tawdaba asigi matangda paumi singa unabagi thorom amada phongdokibani mahakna makha tarduna hai discipline manadaba coach khanba center taratarukta implement tawdana thamliba amadi lisingani kunda implement tawkiba center of excellence ngasi fawba manipur da yaroktriba ase matik saba afawa director amagi khudamla स्पोर्ट्स प्लेयर्स सिंगबु मांगहन्नबा होनबिगनु अचुमबबु लसिंदुना अरानबबु कंखतनबा होनबदा मतेंग पांगबा तोपिरो मियामना अफबा डायरेक्टर अमा नते हाइरिबा असिगी मतिक चाबा पाखुम पिबियु खुदकता केकेएल की खोंगजन हंगदोसगे हाइनासु फोंगदोखे नाकल अमरोमदा नेशनल गेम्स ता मणिपुरना तारुक सुबा पोजिशन दा तारकलिबा असि डायरेक्टर टी फुलेन मैथैना अचौबा असोइबा अमा तौखिबननी मतिक चाबा क्वालिफाइड ओइबा डायरेक्टर अमनी हाइबगी खुदम असि इंटरनेशनल के लेवल दा सक ताकलिबा सानारोय सिंगी पुंसिबु लान लमजिंगलिबा डायरेक्टर सस्पेंड तौदुना महाकी मथकता इंक्वायरी चथबियो हाइनासु तक्सिनखी गुम्बा सेरान तुरान तौरिबा लौगदुबा प्लेयर कोच लौदना लानबा डिसिप्लिन की कोच लौरिबा प्लेयर कोई डायरेक्टर से सिगी डायरेक्टर से मतिक चाइ हाइ तारगदी चप चाबा मदुगी जस्टिफिकेशन दो कोइदे पिबिरो मदु अखोय ऑनरेबल प्राइम मिनिस्टर जो कोइ मु थमजरकेबा माइ जस्टिफिकेशन से चुम्मी से कोइ हाइजरकेबा मदुमाइ तौदना यानबा पोट अमा लाकपा तारगदी अखोय केकेल की प्रोटेस्ट अखोय खुदकते लेपसकेबा अदु नतना अरानबु कुपछिलगा अरानबदुना अचुम्बने हाइबदुदी अचुम्बु कुपछिलगा अरानबना अचुम्बने हाइबदुदी कोइ सुंया याबा ngमोय करिगिनो हारगदी मणिपुर द लेरिबा स्पोर्ट प्लेयर सिंगसे ngasi international level da puthoknabagi hotnarakpa matamda akhoi sugumba director matik chadaba mayam amana ngasi di manghalle ngasi hadak national games da manipur da taruk subu position da laisi karigino masi ju akhoi director gi asoi bane na akhoi thamjage ba sigi mathakta koi center of excellence ne scheme ama kaglei hari this scheme si event discipline ahum da henna akhoi gi olympian puthoknabui dong da india government na puthorako scheme ne ba karam discipline no haragadi archery hockey amadi weightlifting da manipur da olympian khwaidagi leiba si kano se discipline ahum jine adana hariba discipline jire hena olympian puthona moi dongta puthoraiba center of excellence ngasi di 2020 di implement torogo so manipur da sumchat chanadana sumchin sinadana karim da chalaidana leiriba sumaina thambiriba khoigi center of excellence chalaidana leiriba director siraba khoine matik chaba director ne ngasi loguduri adana haribu question me amsa pakum pibiro pakum piba ngamoida boy taragadi masugum protest to bigano player kanchi haibani sanaroi sing yokhachi haibani afaba player international level da sakado player puthokche haraga sumaina na khuju majuda moigi oiba mi puthoga protest to hunbi thabak sidi to bigano people cm kam imphal east ki police sing miyam ki police people police ohen bahaibasi imphal east police ki pandamni haina spm pradif na phongdokhre wafam masing asi imphal east sp gi meeting makhada district headquarter imphal east ta furup kya gi ningol oibi singbu chakau bagi thoramda mahakna phongdokibani thoram adu da additional sp pramesh arambam case herozit additional sp traffic kaisham bisoy kumar amadi tongan police officer sing amadi police station sing gi officer in charge sing na saruk yaduna pangthokibani ngol chakau bagi thoram adu ga mai lenana chaklen ga loina na khudol pochu tamki
Thauram aduga mai lenana SP Imphal East M Pradeep Kumar na phongdokibada Imphal East Police ki pandamde miyamgi police people police oibaduni police na tawba khudimak miyamgi support leiraba matam adudata mai pakpa ngamgani hanadagi hongnasu miyamna police singbu chaiduna lakli adubu police khudimak na tawbadasu asoiba aranba yaudaba nate adubu semdokpagi tanja lauduna miyamga chapminanaba honagani haiki mahakna makha tarduna hai India bu British na laushinduna thamkiba adu British na laushing henkibana nei Manipur ki police singsu prajagi mateng amadi corporation fanglaba matam adu data laushing laigani hena thabak tawba ngamgani haina phongdokhi People's Police Service akoina philosophy masi ideas the praja na support to kandadi police as mai pakani hebne adugo masi support si yamna chawbani na akoi gi police matung tabra mayam na hibu kumaina hene yamna mai palakani wakhal lei henba adu oibane na akoi pulamak se amaga mateng phangna bagi mathakta loksik je hene yamna leina wa honna ba adugumba asa ma tawjai Lakadoriba Sardar Vallabhbhai Patel gi chamagani futare suba mapokumon ga mai lenana pangthokadoriba National Unity Day gi sarukama oina ngasi marfutaruk suba battalion CRPF na IG Manipur amadi Nagaland sector CRPF ki meeting makada Commandant Mohammad Yusuf na lamthaduna cycle rally ama pangthokrai cycle rally asida battalion asi CRPF officer sing CRPF personnel yangkai amadi makoigi imung manung sing amasung miyam na saruk yaduna pangthoki Lamphel Pat Laiba 86 Battalion CRPF ki unit headquarter dagi hauduna Caesar Hospital Langol Village Maricom Road Yem Village DC Office Imphal West CBI Office Rims Hospital Sanakaitel Thangmaiban Road St Xavier School Kunmanga Suba BRTF SP NIA Office Fauduna Chatkiba kilometer kunithoi rom sangba cycle rally aduga mai lenana Marfutaruk Suba Battalion CRPF ki commandant Mohammad Yusuf na India gi Iron Man haina khangnariba amadi lebakasda chumba afaba amasung amata oibagi wakhalon purakiba Sardar Vallabhbhai Patel gi thodang singi wafam sing thamki Lona tha sigi tamku drama thoi fawba thoram asigi sarukama oina bike rally march past na chigba thoram kya su pangthokani haike Manipur State Sumang Lila Council na Sumang Lila gi Saknai Rabi Nupi Lila Roy Namoizam Lata Laima Maharabi Awang Laikai Imphal West Laimana Ikhang Khanghaudana Laikidabada State ki thakta awaba phungdokpagi thoram pangthokrai thoram aduda Manipur State Sumang Lila Council gi advisor Elder Pon President M Purnimasi Laima amadi PH Gunasandra Sharma Lifetime President Sumang Lila Council na President member singoina amadi Sumang Lila bu nusibiba artist sing member sing na sarugyakhe Manipur State Sumang Lila Council ki Lifetime Secretary Saurakpam Hemantana Namoizam Lata Laimana Nupi Sumang Lila Gidama Kathok Piramba Kyabu Singthake Sumang Lila Council ki General Secretary Yumnam Nilachandra na haikibada Sumang Lila Gidama Kathok Piramba Singna Laikhidraba Matamda State ki thakte kai khumnaba utpa haibase Sumang Lila kannaba ihau sagatpa council asigi calendar thoram amani loinana khunai asi kannaba thodang singi manungda lila kannaba ihau asisu amani haibada haiman bathokrai haki Mahagna Laikidabada Nupi Sumang Lila Kanglufta Achoba Mafam Ama Hangduna Lehauragani Sumang Lila Council na Lehoriba Imung Manungi Awabadasu Saruyari Haiki Thoronga Mai Lenana Wangang Loi Singna Haikibada Nupi Sumang Lila Asi Mayamna Pakistan na Yengbi Jabasu Ngalingai Matamdagi Morang Prabagi Waridagi Horokiba Sumang Lila da Achoba Inot Ama Piduna Laki Nupi Sumang Lila Kanglup Sing Yokhatnaba Honabada Lebak Miyamnasu Achoba Thodang Laminasi Haiki Laikhidrabi Lila Roy Asna Chanura Jatra Association da Kuina Yauram Laba Matungda Kangzabi Maitei Chanukam Drama Association da Yauna Aroiba Oiki Bihar gi Aurangabad district ta mai horakpadagi mioi kuntra rom hen hospital da laikanakre amadi mioi taradi aruba fivam da leiri hari Laibak thiba thodok asi Bihar gi chawraba kumhai chat puja gi damak Sahanganj da leiba yum amada laitin katnaba
Chana Thaknaba Potlam Sing Semlingaida Ngarang Ahing Nongyai Matung Pung Ani Makhairom Taba Adwaida short circuit Namaram Oidna Mai Haurakpadagi gas cylinder Pukhairatuna Thokebani Mai Cha E Haibagi Pau Hek Fangbaga Police Amadi Fire Brigade Ki Kangbuna Thogdok Thokfa Maduda Chatuna Chakliba Mai Adu Kannaba Honaki Adubu Mai Adu Kanman Kibana Police Personnel Taret Yawnam Yoy Kontra Hena Asok Apan Nangki Hari Mai Chakpagi Thogdok Atuda Asok Apan Nanglaba Myoy Sing Adu Aurangabad Sadar Hospital da Pukatuna Laikanaki Amadi Mai Asi Matau Karam na Haurakliba Haibadu Khangnaba Police na Thiba Humbagi Thabak Chathaba Hokre Hari Union Health Ministry ki data ki matung ina India da haukiba pung kunmari asida nangna COVID-19 positive foiba myoy lising ama changwaga humfutara mari thengnakre myoy lising ani chamaga humfuma thoina lainasta ki fagatki amadi myoy mapan na laikidre masiga tharga hausi fawbada laichet asna maram moraga laikidaba mi gi masing puna lak manga lising kunmapan sufna nipan oikibaga loinna hausi India da COVID na naduna leiba mi gi masingna lising tara nipan chanipan sufna ani ori Positivity rate na chada sino dasmik mapan mga oiki amasung fagatpagi chang na chada marfunipan dasmik tarit oiki. Health Ministry ki matung in na hausi fawbuda laina astagi ngaktok na ba leiba kasigi oina crore chani ka taramapan hena COVID vaccine kapthokre hari. Laichat asna laikidroba myoy mapan asi Kerala dagi myoy mga amasung Chhattisgarh, Gujarat, Haryana amadi Maharashtra dagi myoy amamamni. Loislakpada maruibu paum hona pisari. Minister na phone tawraktuna Youth Affairs and Sports ki Director T Fulen Maitei bumatik chaba qualified oiba Director amani haibagi chap chaba khudam pio haina KKL na taksin khre. Imphal East Police ki pandam di miyamga nakna na jatminaraga miyam ki police haina khanghanba aduni haina SPM Pradip na phongdokre. Amadi India da haukiba pung kunmari da nauna COVID-19 positive oiba myoy lising ama changwaga humfutara mari thengnakre amadi myoy mapana laikidre. Matang asta poni news update loisanjare biding na biru puna mapu amuka handa khurumjari.